Online Manipur YouTube channel is being video mayam pum nam ko amuka na taram nok seri han madam namaru iba pawama update thamjage Ukhrul district ta atop district ta gi lanjener pamitu amata thambe yaroi TNL state lengak no Ukhrul district ta semgat pa semi permanent relief camp sing da atop district sing dagi mayum makai thadok tun lanjener ba sing thambe yaroi haina tangkhun Nagalung TNL gi President David K. Simren na thaduruk pa seron amana hairi serol aduna hai Manipur gi hausi oiriba santi raksa gi phibam asina maram oiduna district kaya dagi masing yamna imung kaya mayum makai thadok tun lanjener tangdu leita draba phibam asina state asigi purup kuding makta awaba saitheng piri state asigi hausi oiriba phibam asi laksin dun athuba matumda mausa gi phibam da hanjil halakna bagi damakta TNL na thamoi sengna lepli haiki serol aduna makata aduna sahi asigi hauki bajun thagi sechat mapanda manipuri lengaki Home Department of Ukhrul district yauna Manipur gi tongan ba district sing da semi permanent relief camp sing semgat na ba thokiba office memorandum adugi matung inna TNL gi maikai dagi thamning bu ofum di Ukhrul district ta semgat pa semi permanent relief camp sing da atopa district ta gi lanjener pamyoy amata thampham thok te state asigi tung koiba ingtappa purakna ba Manipuri lenga ke maikai dagi mayum makai thadok tun lanjener laba sing makoi gi horakpam oiriba sing ba mafam sing da laihan na ba thorang thosin paikat pham thogi anoba to khaiba mafam sing da laihan pham thokte kaigumba Ukhrul district ta atopa district sing dagi lanjener pasing laihan lamba thengnar ba state lenga ke adugumba khongtang adugi mayok ta laigani loinana maduda tholakpa yaba afafatta khuding makki thawdang state lenga na pugadabani hairi atopa update amana PM amadi home minister yauna state asigi lusing basing photo sing mai tha dun khungin singsin khare Manipur gi MLA humpu MP sing amadi governor yauna India gi prime minister union home minister defense minister gi photo sing mai tha dun khungin singsin khare makoi sing asi matik sa da lusing basing gi pham tha du haina sum yamna kholau kaya lau khare Kanchipur da leiba Manipur university gate manakta yamna Junction ki bakhungjing adu da MLA minister yauna political leader sing gi photo sing mai tha ba du da mi siba matam da poloina bagi damakta sijin ba pung Janna singbana singba susin nakhi tungda Kanchipur da sing mai parking phawum yam khungja satki khungjing asi committee of forward club thungju amadi apun ba maira pai bi lup thungju na kakwa nawrem lekai amadi Kanchipur gi tongan mafam sing da lakpa maira pai bi kaya kusamna duna pangthoki bani aduga mathang update asina congress ki matam da su ground run chumna chatlammi hairabadi mitop na Manipuri miyam da landari ba asigi pokhum congress na pigedabani sarda Congress ki lenga ki matam da su leiriba kuki kulai pai basing na ground run ngak na chumna satlam mi hairabadi illegal immigrants sing ngasi Manipur gi miyam da landarak diba asi paukum congress na piga da bani haina BJP gi Manipur Pradesh ki president A Sardana phungdorakre thamban sanglen da pangthoku pawi mifam amada A Sardana hai Congress party yauna tongan political party tara gi ngarang pangthoki ba mifam amada hojik state ase oiriba isu asi mari leinana makoina BJP amadi BJP lenga kulana uhanna maram sa da wafum kaya puthurak pa asi laibak thibani state ase na hojik thengnari ba illegal influx maya kaya basinjak sing amasung poppy plantation sing isu asina kunaya si da piri basai theng sing kari su khang da man ba mong da miyam gi thabuk tawna ba thorang le political party sing na nghaning de BJP amadi BJP ki lenga nglam da masida thogli be irang asigi waroi sin purakna ba amadi mausa gi pham da hantil hanna ba lepa leitana ngam ba thak to hona tuna lagli adubu congress party na sathargli ba thawong asina congress lenga matam Manipuri thugai na congress ki lusing bo okram ibobi amasung gai khangam ani na manglam chatta tawram ba thabuk sing lochin na bo honar ko mali hai ki to khaiba administration tan ba yaw BJP ki MLA tarit ki mathakta party na kari thabuk lokhat pa leira ba ke hai ba pau mi sing na hango hangi pau kompira da sardan hai to khaiba administration tan le ba MLA sing ki mathakta tawphum thokpa process national party am oina national leader sing na paikhat na ba honari hai na phungdokhi aduga atopa update amana kanglaipak kan balup KKL gi active member oiramba mayengba muriki maitei taragani pan apokpa ME bomsa maitei kokta moirang turen mapal Bisnupur district ta leibasi thasi gi tareta kuki narco terrorist sing na tidim lambi gi kokta ambush torakpa da imalaiba ki damakta thawaina pontha oikre mahang hingne matam de lup ke amasung kanglaicha gi yaipana bi damakta honarami mahang leiki da bada kanglaipak kan balup na awa phungdok paga loina na imung manung gi awa bada susar gi ajari haina KKL gi secretary luangsa yung ngamkhaingan bagi cheron amana hairi thank you update asina as a part of the drive to destroy bunkers which were set up during the recent violence the security force have destroyed several bunkers at Dongjang village in Churachandpur and the Leitanpokpi foothill at Imphal East district today. Thank you so much for watching my video. Hope you have enjoyed and have a great day ahead.